Eihak tang tarit tagi tholak pada aku na honorable chief minister unabada aina unazabagi maram popi muthatpagi matang sida popi destruction gi matang sida aina chief secretary de phazana hangjaba matamda ma phazana aware lerame November tha manung sida anyhow tawraga muthatchana ba hona gani aduga sigi survey se sigi khoigi assessment se ayama loi loi chale aduga 100 November manung sida anyhow tawraga muthatkani haibado mana panbiri adu targani sir anyhow tawraga muthatpagi timing se huzik matam se thenjal abdina timing do yam lobiranu yam thuna tawbiro hai matam da ma yam thuna tawna ba tawri sigi the whole report akoina collect tawri aduga assessment su loira ba gumbani aduna matam kasu laura roi yam thuna tawrana ba tawrani even Indian Air Force sinadra chopper oigera natraga any advanced technology mo oigera yam thuna muthatna ba tawrani haibagi thazabam di aingonda pire adu taragadi phare du di timing do ngai minarasi ngai ba haibase matam di ngai thabadi yararoi haiba matan ma na yam phajana akoigi manungi pau du di khangaga lerame adugi na akoina ngai thabadi yaroi haijarami Commission for Scheduled Caste na akoigi tang 37 ta akoigi akoigi periphery area da akoigi na tha kyadagi gap tu na chingdei kaptharakaga akoigi attack tawra ibasida effect tawri base akoigi SC gi jaga da su yam effect tawe basida kamai tawge hai matamda makoigi on akoi aina changer raga National Commission for Scheduled Caste gi akoigi notice ama thol notice thok pasi tang 30 da thobani report pikhal ona kana victim kana effect tawe irang sida kana akoigi effect tawe na pikhal o hai base hauji po report center da lakte harapadagi amuk tang akoigi 16 August sida amuk akoigi Ministry of Home Affairs akoigi central dagi amuk principal home secretary da amuk chi kaidobagi huji po pikhalak tribano haibagi amusu la ayadun ngasi chief secretary da akoigi mainly National Scheduled Caste Commission na thari base chief secretary da su thari bani aduna chief secretary masa maksu unazaraga kaidobagi huji po report pikhat pangamdribano ana haiba matamda mahaksu thabak mayam confine tawraga leiba haibadi issue se adu dang su natabani na whole issue pulap leibani na aduna amatang da confine tawraga ngamdabagi report piba ngamjadabani aduna akoina haide adu taradi koi phare somju chilamgani kaim kaiba leite adu taragadi DC da haibi gro masa masa concern DC da haibi gro ai ga su pau phongna jarage lanai oina koi ai government gi authority natraga su akoi myam chenjaraga report asengba victim lairiba wariba koi gi laumi sing na wariba victim sing na wariba SC gi periphery area si da makoina kaptharapdagi wagi ba mayam dugi report se ai akoi su yauna lanai praja akoi su yauna report pikhat pa yauba yabra haibda kaim kaiba leite it is a welfare of the public ni kaim kaiba leite DC ga su pau phongna biru masu haijagrage aduga akoi punjanaraga tawminabda kaim kaiba leite adudi akoi phare mayam da khangan batai mayam da uhan batai mayam da phazana khangan batai kana wari bano haibase loima hol manipur sida akoi ireicha izati ipur mayam wari ba mayam se macha kaina particularly loima kana wari bu khangma mathau tai ado sigi responsibilities ai khare yaujage hai matam da yaubi kaim kai dena mana mahak na haire inau Abinash maibam amasung ningthaujam Anthony akoigi mafam khangdana akoi mangkhibagi matang da su akoi ngasi chief secretary ga su nazari chief secretary na akoigi maha ani sigi mangbai matang akupa details si yarige akoi DCP among security services na security gi lariba team na hena khangani aduna aduga su update launa si masu kana lauri adu akupa kadai da kai lariba no haibadudi ma direct pi haiba ngamjadre aduga security ga ungtang unabio DCP ga ungtang unabio aduga update hena ungtang lobina se haibagi pot ama thambire relief camp da lariba sida mayum da hanjangning ba kangu aduga hanjangning ba kangu ani layan haibir emana aduda hanjangning ba kangu singdudi pau pibiro akoina su khangjaba dum lai haiba matamda aina torbung da part number 1 number 2 number 3 number 4 hap sibogdi changre 4 hap ka 5 ka 6 ka lari base huji pok changba yadri base makoi yam phajana changninge hai base akoi su haira abani aduna changan naba do amtang tawbiyo with the sufficient abdicate security piraga changan naba tawbiyo harpa matamda mahak security budi pinaba tawni adu security cell tasena yamaga su mayamna yamba man bai wani aduna akoi konada basu yawe aduna akoi pinaba hotna jage an hai adumana akoi na torbungi ground reality da leiba mi singsina somna changning ba musung changning dabagi wari do harpa matamda torbungi lariba ichinaw singsidi loina changninge aduna loi changnaba amtang sinbiro aduga main oina isingi problem lai haibasu akoi ground reality dagi akoi pau phangjare chief secretary na masama note tawraga mahagi assistant ke note tawraga isingi problem dusu yam thuna solve tawnaba tawjarage haibagi pot amasu akoi thambire hai aduna koi myam punjanaraga angtang chingku ki narcotics illegal immigrants muthatpasida mateng pangminasi haibase si anjan in haijarami linthoi ngambi musu hemanji ki body phangdaba amasung akoi gi lairiba inaw ani da
attack tawrapagi masak to khangabawda punishment phangdabai matangsu haiba matamda maha adugi di security gi thabak singsina DGP ga waisha nabiro aduga adugi security gi labs myam sidi maga sanabi wana mana request tawri ngasigi angang ani mangkiba aduga body phangdaba sigi matang sidi DGP ga direct waisha nabiro aigi site gi aina piba ya information mateng pangjage budi hare aduna tasena akoina haijaram babu akoi political gi adu ada leite akoi gi di akoi ireicha ipur ijati ipuru manipur se kandaba yade akoina yaushala pada kaidra gi akoi su yaushala ga mateng pangjage anyhow akoi chin ku ki narco terrorist amsu illegal immigrant se manipur gi maru phungna muthatpada sunya yade maru phungna muthatpada akoi authority natraga su yaujage mi wale haraga di akoi nekpiyo akoi haibiro akoi mateng pangsalaga moi muthatpada akoi yaujage aduna matang tarapada akoi gi security gi labs lai riba kholi ba mayam sina DGP gi wari shanaraga kai update lai ragi haibado hangna pona jagani